singna hatpani haiba gadget sina yajakre nihadadu emotional response ni hairakle Naga Kunja civilian taruk hatkiba thodok amari leinana NCSG na Manipur Government DCP da report irakna ba khangalakle Waroishin purakna ba honabada maitai sing na mayamba amagum lepkadabani haina CM Khemja na phongdokre Manipur Vawan Singhi functioning CM na review taubaga loinana khudong jaba sing ningtina thamna bahaikre Amasung Manipur Police na UG mga faba ngamkre kulay sing Operation Sing da pagat pangamkre Krumjari ISCOM News Meng Tabi Punamakpu Kerada Ariba Mataram Nok Jari Hojik Pau Sandok na Pizari Hojik Tokliba Kuki Masung Naga Furuf Aniki Marakta Unkatnaba Thoglak Padage Mamang Tha Me Tara Humdoida Kangpokpi District ke Manungchan Ba Lailon Wi-Fi Kundagi Kuki Militant Singh na Konsa Kulyang Mai Naga Kulgi Pastor Ani Yauna Kunja Tarok Faduna Pukraga Tamthina Hatlamba Thodogado Kulai Paiba Kuki Group Singna Chathakibani Haina Kuki Jo Council ke Jet Sina Miyamamangda Sengdok Kibagalona Thodokado Kulai Paiba Kuki Group na Emotional Response Oina Chathakibani Amade Thodoka Sigidamak apologize Tauri Haina ke Jet Sige Chairman Henlen Thanglet na Phongdokre Wafu Masingarang Churachampur District Headquarter the Pangtokpa Paugimi from Amada ke Jet Sige Chairman Headland Thanglet na Naga Kunja Taruk Hatkiba Thodokadu acknowledge Chowre Made Thodokadu Yamna Nungaituba Thodok Amani Haina Phongdokre Mak na Makha Tarduna Hai Kuki Jo Community Singna Kacha Naga Civilian Taruk Hatkiba Thodok Ase Yamna Lanba Thodok Amani Haina Ai Isana Yajai Haiduna Thodok Adubu Mahak Masamakna Yaningdaba Phongdok Paga Loinana Mahak ke Kuki Jo Miyam Mahut Senduna Lale Haijake Mahak Nahai Naga Kunja Taruk Hatkiba Thodok Aduna Maram Oiraga Kuki Jo Community Singda Miyamna Negative Oiba Mami Amma Taduna Leire Kangawdana Kuki amasung Naga Furuf Anigi Marakta Leirakiba Unkatnaba Sina Chahi Sige February Tada Ukrul District Litan Police Station gi Manung Chanba Mafam Amada Kuki amasung Naga Kunja Singhi Marakta Yu Ngauraga Khana Chainabaki Thodok Amade Haurakhiba Haurakibani Haiduna Henland Thanglet na Makha Tana Hai Kuki amasung Naga Furuf Anige Unkatnaba Thodok Singhi Manung Channa Kuki Jo Taramari Laikidre Kuki ge Yum Kai Kaya Mai Thaduna Manghan Bikre Masina Maram Oiraga Kangluf Anigi Marakta Unkatnaba Sing Hengatuna Lady Haike Mahakna Kangluk Masel ge Unkatnaba Thoklingai Cheraga Sida Naga Singna Namna Kundariba Ukrul District Mafam Singda Kuki na Kundariba Kul Singida Mag Purakpa Essential Commodity Sing Puba Yahandana Thamli Haina Maral Siraduna Government na Kuki Sing na Kundariba Mafam Singda Kudakta Essential Supply Sing Yohangadabani Haike Tungda ke Jet C ge spokesperson Oiriba Genja Boljong na Makha Taraduna Hai Mari Lainaba Government authority amasung agency sing na thokliba unkhatnaba sigi mari leinana Naga hostage Taruk Hatkiba Kuki civilian tarang mari Hatkiba amasung Kuki khul kaya mai thakiba thodok sing Mitang Mikai amade Manung Mapal naidana investigation tawgadabani amade civilian sing na Tattana
onsin attack chathariba militant groups singe mathakta akanba operation sing chathaduna makhoina changjafam loduna lairiba mafam sing thidoktuna fagadabani haire Mamang tha me tara humdoida Kangpokpi district ke manung chanba leilon wifi khul dege kuki militant sing na konsa khul liangmai khul ge pasture ani yauna khunja taruk faduna pukhraga mafam khangdana laikhiba thodoka mari lenana National Commission for Scheduled Tribe NCST na Manipur gi Chief Secretary Musung Director General of Police DGP notice issue tawkhibaga lenana maral leijadaba naga khunja taruk fakhiba musung hostage oina thamkhibagi marik chumba report sing commission asida pikhalaknaba khangalakre hai Kuki militant sing na lailon wifi dege me tara humdoida faduna pukiba naga khunja taruk amade makhoi bu hostage oina thamkhiba thodok singa mari lenana asem Rosham Kauba Myoy Amana National Commission for Scheduled Tribe NCST da me kunithoi da thodoka siga mari lenana sumoto cognizance lobinaba petition file tawkhibane masigi matung tarakpada NCST na tha sigi tarada thodoka siga mari lenana cognizance lawkibaga loinana case oina commission asina register tawraga official notice thoke NCST na Constitutions of India na Article 338A gi makada commission asina piba power ge matung inna Manipur gi Chief Secretary musung DGP da thodok asiga mari lenana thodok adugi marik chumba report sing commission asigi notice asi hack fambaga numit kontrani ge manungda pikhalakadabani haina direction pirakhibani Commission ge official notification adu hairiba matter ase commission na investigation natraga inquiry tawbada ayaba pire amade karigumba Manipur gi Chief Secretary amasung DGP na piriba matam asigi manungda report pikhalakpa ngamdaba taragade commission asida Constitutions of Article 338A gi matung inna civil court amagum piriba power gi matung inna state ki authorities sing natraga Bakoigi representative sing na commission da laknaba sumon issue tawrakpasu yai haide NCST ga official notification adu commissioner sigi deputy secretary Kulsal Dev Burmana kuyek piduna petitioner oidiba asem Roshan Singh dasu copy ama tharaki haide amaromda Naga khunja taruk fakraba matung tamthina hatoktuna thamlambagi case ase National Commission for Scheduled Tribe NCST na Manipur gi Chief Secretary musung Director General of Police DGP na notice issue tawrakliba se commissioner sina thodok asigi matang da mari leinaba authorities sing dege report amade information sing lokhat pa hore haiba takpane adubu notice asina thodok asigi finding amasung allegations singi matangda akupa marol panbalaitri hairi State asida chawkhat thorang sing mapung fanabagidamak tungkoiba santi amasung tangdu laitaba thamba mathau tai hairuna hojik state asida kuki amasung naga singi marakta Chawna umkhatnaba thoktuna chingi mafam kyada tangdu laitaba laitriba sigi warishin puraknabagidamak maitei singna mayamba amagum leptuna thokliba irang sing loishinaba honagadabani haina Chief Minister Yumnam Khemchan Singh na phongdokre wafam asi CM Khemchan na ngarang BJP Manipur unit na Imphal da laiba Thambal Sanglen da pangthokiba Sambidan Hatya Diwas 1975 ke June kun mangada India pumbagi oina emergency thamkiba numit asibu BJP na 51st year of the dark chapter of the emergency imposed by Congress haina pangthokiba thoramda mahakna wangang laduna phongdokhibane thoram adugi chief case oina saruk yakiba CM Khemchan na phongdokhibda hojik Manipur state ta maitai amasung kuki marakta matam sangna conflict thoktuna
miyam awaba amasung kudong chadaba kya mayoknaruraba matungda state asida santi amasung tangdu leitaba tapna hanjilakpa horaklaba matam asida kuki amasung naga gi marakta ungkhatnaba hengalakle mahakna hai tampaki fibam ase hojik normal se leraklaba gumbani amade Durivam district so hojik district asida khundaminariba maitai mar paite kuki amasung naga furup sing punna nungsi chanana hingminaba hore amade irangna lanjenaruraba sing masa masagi mayumda hanagum hanjinduna khunda leitab hore haike hojik state asida naga amasung kuki furupani gi marakta hengalakliba ungkhatnariba sing asida maitai singna chouba thodang sing loduna amana amabu ngakpiba amasung hana nungsi chanana laiminaba hotnaduna unkhatnariba furuf animakta themjinba yamna mathau tai haike mahakna hai Manipur state da president rule matam sangna thamluraba matungda anauba popular government asina state asigi oina wathoriba samgat sagatpagi thabak sing paikhatnaba lambi singda akanba midyeng thamduna lakli maramasina economic growth amasung chawkhat thorang sing khumang chawsinna paikhatpa ngamnabagidamakta state asa santi amasung tangdu leitaba hanjillakpa yamna mathau tai haike Manipur state ki oina India ki state sing da thamliba Manipur vowan singge Kamdona Chalai Bage Haibagi Matangda Chief Minister Yumnam Kem Chan Singh Mantri Pukhida Laiba New Civil Secretariat Chair Lauduna Marilainaba Official Single Lunana Vovan Singhe Operationalization amasung functioning gi matangda review tawkre pangthokiba review meeting aduda Chief Minister Kem Chan state asina Chalai India ge state kharada lairiba Manipur Vovan Singhe Management Singh Kankhat handuna matam ga chunaba facilities sing thamduna state asige chatkiba miyam sing amade atai state sing dage thunglaba miyam da hairiba vowan sing asida ningtina matam chunaba mawongda tumfam chafam sing thambagi matang da official sing ga khanake mifam aduda Chief Minister na phongdokibada state government asina India ge state kharada thamliba Manipur vowan sing da Matamga chunaba facilities sing thamduna miyamgi apamba mawongda service piba madi Manipur amasung atai state sing dege vowan sing asida thunglaba sing da citizen centric service sing ningtina phanghanduna operational efficiency sing mapangal kankhat hanabagidamakta paikhat payaba thabak sing paikhat kani haike Manipur Police na hawkiba pung kunmari asida state asigi tungan mafam sing da chathakiba operation sing da tungan ba lal hawlup singi kader manga fa bangam kibaga loina kusukulai kya fagat pangam kre hai Police ke official oiba paugi matung ina ngarang Manipur Police ki team mamana aina thingkraba lal hawlup sore page kader ni haiba selkai thumkai tawbada chenaba Samjet Sabam Kokfai Maitai Chahe Kuntaro Kakching Kuno Umatel Mathak Laikai Kakching District Hairiba Myoy Ase Mahaki Laikai Dagi Fabangam Kre Hairi Amaromda Police ke atopa team amana Thoubal District Khongjam Police Station ge manong chanba Wangjing Sabal Laikai da chathakiba operation amada aina thingkraba lalhauluf KYKL ge active gather ni haiba konsam oken maidai alias maijau alias malimnganba alias bode chahi kuntra taruk hairok part 3 kabo laikai hairiba myoy asisu fabangam kre haire makatana Imphal East District ke Parampat Police ke manung chanba tof makha laikai da chathakiba operation amada Manipur Police na aina thingkraba lalhauluf pre-park pro ge Mi Kombada Chenabani Haiba Wangkai Rakpam Romeo Maitai alias Baruni alias Kaubro Chahi Nifumanga Imphal East District Haiba Myoy Asi Fabungam Kre Haide Nakalamaromda Security Force na Aina Thingkraba Lalholo NRFM gi cadre ni Haiba RK Botoy alias Amit alias Sintangamba Chahi Kuntra Yaripok Kakmayai Lamkai Hairiba Myoy Asi Fabungam Kibuga Loina Mongondage Magazine Galona
.32 pistol ama amasung maru ahum fagat pangamkhre hai. Security Forces na Imphal West District ke Khumal Lampak ta leiba ISPT gate mayadagi aina thingkroba lalholuf Manipur Naga People Front and MNPF ki cadre ni haiba 012 Wangta alias Ronaldo Chahi Kunmare Tarong Village Kamjom District haiba myoy asi fabangong kre hai. Amaromda Security Gapun Batim Amana Imphal West District ke Lamsang Police Station ki manung chanba fayeng amasung Karang Koireng Tairen Pokpi area da chathakiba search operation singda AK rifle ahum 9mm pistol ama magjun mare tongan ba nongmai singi life round kuntra taret amasung baufeng wireless radio handset ani fagat pangam kre hai. Senapati District ki oina hojek paikhat liba chawkhat thaurangi thabak sing amadi security ga mari leinaba thabak thauram singi matangda Chief Minister Yumnam Khemchan Singh na Naga Village Hatman Association ge delegate singa ngarang state secretary ta unaduna kanna naina kre haire. Naga Village Hatman Association ge delegate sing adu association asigi president Silas Jo amasung secretary Joseph Chachena Luching Kiamade Association ge Maike de Sanapati District ta Paikat liba Chawkhat Thaurangi Thabak Sing amade District asigi miyam gidamak Paikat liba welfare scheme sing ningtina amade matam chana Paikat piduna miyam da kanaba sing khudong chaba fanghanaba taksin ki haire. Unaki baduda Chief Minister na District asida Paikat liba Chawkhat Thaurang amasung welfare scheme sing Paikat naba honabada thengnariba khudong chadaba sing punna thengnaminaba amade District asida Paikat liba thabak thauram pumnamak matam chana amade ayetpa yauduna Paikat naba government asina honaba yaba sing honagani haibagi thazaba piki haire. Mahakna delegate sing aduda Fongdo kibada government asina ching amasung tampak singda thong manana chawkhat papurakna ba community khudingmak ke ningjaba amadi apamba sing pinaba honagani amadi community ge lochingba sing amasung stakeholder sing government asida angamba support piduna ching amasung tam ani ase thong manana chawkhat papurakna ba honaminasi haina appeal tawki haire. Manipur da ching ningkhai bana maram oiduna thingzin khiba National Highway 37 da gari sing amuk khana chathaba hore. Tamenglong District ke Santi Kuno nakanda ching ningkhai bage thaudokta khudong thiba thaudok ke lambida authorities singna nauna saba RCC slave culvert ama Hangdok laba matungda tha sige kun manga ge ayukta National Highway 37 da panduna layraklaba truck sing amasung atopa gari sing chathanba amuk hanna hore. Police ki matung inna culvert adugi nakanda sakiba temporary lambi adu nong kanna chubana maram oiduna thugai kraba matungda ayuk pung nipan ga makhai mukta gari sing chathanba hoke. Maruiba Imphal Jirivam Highway singi lambi amuk hanna samnahan bagidamak authorities singna nauna saba structure singdage gari sing thodokna ba warif lauki. Officials singna haiki ahanbada pot yaudaba gari singbo khudong thiba thokiba lambi adu lanthokna ba ayaba pike karigumba isu mata thoktrabade Police personnel sing amasung lambi sembagi agency gi yengsinbagi makhada pot puba truck singbo culvert ase seasonana ba yaba pike. Officer in charge na Luchingba Kamai Police Station ge kangbu amana lambi sariba company ga coordination tawduna gari singe chatok chasin yengsil halli amasung regulate sauri. Masina safety amasung traffic flow ningthina chatpa ngamhale. Manipur ge Hill District singda matam leptana nong chubana maram oiraga ching ningkhai badage tha sige kun marida National Highway 37 da gari ge chathok chasina se matam kaktana lepdurabani. Mani police ke matung inna Kaimai Police Station ge manung chanba
Civilong amasung Kaimai khungi marakta leiba CRPF camp amagi manakta leiba Santi Kunauda achouba chingninghaiba ama thoki haina haike makata na Oinamlong 0 point amasung Nongdalanda ching ninghaibage pau fangke masina district asida lambi chathok chasinda yetpa kaya marum pike authorities singna lambi semjinba amadi akai atek kaya sengdokpage thabak thauram kaya paikhatli hai Maroi bus staff ki ahangba posting mensinnabagi mayokta travel youth body na khongjang changsinnaba warning tawkre Tribal Youth Council Manipur TYCM na state government na tribal institutions singbo khangna mityeng changde haina maral siri Chief Minister da memorandum ama pisinduna luf asina maruiba department ahumda thokliba manpower watpage awaba kokhanaba tuna staff lawnaba taksinke amasung thabak paikhatrabade miyamgi khongjang changsilagani haina akanba warning tawrakre memorandum aduda manipur ladiba tribal singbo official oina saddle tribe ST haina sakhangi masina state asiga punba misingi chada Nifu.mapan% oide million 1.1 hena missing asige manungda official oina sakhanglaba furuf kuntra humdoi yauri makoi sing ase maru oiba state asige chingi district sing da laide amasung ayambana naga amasung kuki jo kanglup singe manung chale TYCM na state government na tribal development department sing amasung institution singbo bidyeng changde haina kanna maral sike amasung staff longnabage tentharakpage wafam sing amuk khanna fongdoke memorandum aduda lup sina government na travel kanglup singe chawkhat thorangda bidyeng changde amasung makhoibo chawkhat hannaba achumba wakhalon leite haina mayek seng na fongdoke council asina government ke thabak thorang singda yamna chawna khetnaba leiriba ase utke makhoina hojik chathariba fibam fataba tanja asida su atopa department singda anoba amasung lengduna leiraklaba staff lownaba thabak sing kanna chathari adubu maru oiba tribal institutions sing di mityeng changde haina fongdoke mityeng changda basina maram oiduna manpower yamna watpagi awaba thokhale masina chawkhat thorangge thorang sing thentha halle masung tribal kanglup sing ge apunba mangsel thoramge thabak singda athingba piri haina fongdoke TYCM ge matung inna maruiba loop sing ahumda hojik ladiba staff watpagi fibam sing makhatana Directorate of Tribal Affairs and Hills Department sanction tauraba staff ki masing chamaga kuntra nipan gi manungda staff miyoi kuntra nipan khaktana thabak taure masina maram oiraga post chama hangduna leire Tribal Research Institute TRI sanction tauraba staff ki masing kuntra humdoi gi manungda miyoi tara humdoi khaktana thabak taure masina maram oidna post kun hangduna leire Manipur Tribal Development Cooperation Limited MTDC sanction tauraba staff ki masing chamaga nipan gi manungda miyoi nifu khaktana thabak taure masina maram oidna post humfu nipan hangduna leire TYCM na makhatana maral sikhibada tampak amasung chingmi animakta manaba chawkhat thorang purakani haiba state government ge slogan ase atra leitaba oire council asina high ke state asida president rule thamdringai mamangdagi hauduna leiriba post sing ase mentionaba governmenta leptana taksinduna lakhe adubo makhoige taksinba se midyeng changdana thamke lup asina makhoige taksinba amasung Hanna fongdokladuna hangduna leiriba post sing ase thuna mentionbana staff lownaba thabak sing khara yangkhat hannaba government ta taksinke luf asina hojik state asida thokliba fibam fataba tanfum asida miyamgi ningamdaba amasung khongjang hengalakpa thingnabagidamagta authorities singna awaba sing ase thuna kokhanaba taksinke
ngasi World Drugs Day ga mari lainana United Committee Kairang Komido Khawaisoi UCKKK amasung UCSCK ga kusamnaraga paring naina chatharakpa drug yonba amasung drug sizinaba singbu maru fangna muthatnaba chatharakpa khongjangda drug dealer singdagi fagatpa nisagi potlam sing brown sugar well chamaga humfutara humdoi world is your tablet strip kunmapan amadi sirin sing fagat pangamkre fagalaba polam sing adu United Committee KKK amadi UCSCK gi members sing nam yam mamangda mai thaduna manghankre khunai asda drug namaram oiraga nongma kangdana mangtarakliba naha sing amadi drug free society ama oinana bagida pandamda changsalakliba khongjang singi manung chana Kungang ahum asidasu haibadi kairang komido khabai soigi oiba development gi thabak thoram singda su UCKKK na lepalaituna chatharakle amadi makata na su kungang ahum asida drug dealer amasung drug user singbu maru fangna muthatnaba lepalaituna changsen kigadi lamdam asigi tongan ba isu kya da su adumak saruk yaduna lakli adumak su Chokthaba Laitana Saruk Yakigani Haina United Committee KKK President Muhammad Anwar Sahana Fongdorakli. Arambai Tengol gi mioi khara NIA na fazin ki ba yaning de haidna nga se Kakching district e manung chen na leiba Kakching khunau da nupi sing na wakat mi fam duna khongjang tangsin kre All Kakching khunau Maira Paibi Welfare Association loinana umatel amade thongam gi Maira Paibi sing na punna sinduna Kakching khunau kaithel da pham ki ba wakat mi fam aduda Arambai Tengol Faba yaning de kun pa faba yaning de micham faba yaning de maral pisel laga arambai gi thomi faba yaning de fa ki ba arambai gi thomi sing condition amata yauduna thadu o haibana chingba waroishe warol sing iba play card kaya pai ke loinana kun pa faba yaning de fa ki ba cha sing condition amata yauduna thadu kadabane amuk hana arambai tengol faba yaroi faragade mama oibi aikoina Tumina Laitokloi, Aikoi Santi Pami, Haibana Chingba Kolau Kia Lauki Hide. Kongjang Aduga Mari Lenana Old Kakching Kuno Mara Paibi Welfare Association Gi President Kumukcham Mema Devina Fungdo Kibada, Handak Marak Mafam Marang Ikang Kangodana. Kun pasing maral ama hekta pisalaga faba punba taurakpa se yaning di haiduna ngasige protest ase tawbane haukiba inkum jalisingani kulhumdoi gi me ahumdagi hauduna chin kuki narco terrorist sing na maitai da landaraktuna mioi kaya gi punse manghan kiba yum kai kaya lantum kaya maitha kiba mioi kaya mana tiba khangan kidaba kaya amana lanjan han kiba asige mahai masing tamduna thabak Sujaraga mama mapagi mateng pangduna leijaramba arambai tengol gi icha singna iraiba ki iramdam kandaba yade aigi furuf kandaba yade haiduna thoraki bai cha sing asibu thi duna farakpa ase yaningde karigidamakta icha sing asibu fabiribano makhatana maral leitaba icha sing asibu maral pishilaga Fabirak pataragade mama oibi sing tumina leithokloi aikoi santi pami haiduna ngasigi wakat mi famase phambane memana makhatana India amade state government na chingdana ama tamdana ama micheng manana yengdaba se mama oibi sing na yaningde chenkuki narco terrorist sing na nangalda khulai ani yalaga lawba khongba tawbudana kari amata haidaba aduga aikoi ge icha sing na imalai Isagi furuf kanjana bamatamda khulai khara pairamba adusu president rule lakpadage Governor Ajay Kumar Valana khulai pikhalaklo hairakpadage lisingani kun mangagi February kun tereta pikat kraba aduga haujik sida hanna paikiba khulai aduda yumfam oiraga icha singbu maral piselaga faba ase aikoi yaningde khulai pairaga leiba mafamdana thiraga
ꯐꯥꯕꯤꯗꯕ ꯑꯗꯨꯒ ꯂꯩꯇꯕ ꯃꯐꯝꯗꯅ ꯃꯔꯥꯜ ꯄꯤꯁꯤꯜꯂꯒ ꯐꯥꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯈꯥ ꯇꯥꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯕꯤꯗꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯐꯥꯖꯟꯈꯤꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯆꯥꯁꯤꯡ ꯑꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯄꯤꯔꯛꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯂꯤꯁꯤꯡꯅ ꯂꯦꯞꯀꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯥꯟꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯝꯗꯦ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯈꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯕꯛ ꯁꯨꯖꯔꯒ ꯂꯩꯖꯒꯗꯧꯕ ꯏꯆꯥꯁꯤꯡꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯖꯥꯇꯤ ꯀꯟꯗꯕ ꯌꯥꯗꯦꯅ ꯊꯣꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯆꯥꯁꯤꯡꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯊꯤꯗꯨꯅ ꯐꯥꯒꯠꯂꯛꯄ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯇꯦꯁꯁꯤ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯀꯔꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯂꯕ ꯏꯆꯥꯁꯤꯡꯁꯤꯕꯨ ꯐꯥꯕꯤꯔꯤꯕꯅꯣ ꯑꯁꯤꯒꯨꯝꯂꯕ ꯃꯈꯥ ꯇꯥꯅ ꯏꯆꯥꯁꯤꯡꯁꯤꯕꯨ ꯃꯔꯥꯜ ꯂꯩꯇꯕ ꯏꯆꯥꯁꯤꯡꯕꯨ ꯃꯔꯥꯜ ꯄꯤꯖꯤꯜꯂꯒ ꯐꯥꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯊꯖꯔꯤꯕꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯆꯤꯡꯗꯅ ꯑꯃ ꯇꯝꯗꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯁꯦ ꯃꯥꯟꯅꯗꯅ ꯌꯦꯡꯗꯕ ꯏꯀꯣꯏ ꯂꯣꯏꯗꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯌꯥꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯑꯗꯨꯒꯨꯝꯂꯕ ꯆꯤꯡꯄꯨꯛꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯒꯟꯗ ꯈꯨꯠꯂꯥꯏ ꯑꯅꯤ ꯌꯥꯜꯂꯒ ꯂꯥꯎꯕ ꯈꯣꯡꯕꯗꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯅꯕꯒꯤ ꯐꯨꯔꯨꯞ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯝꯗꯨꯗ ꯂꯥꯛꯄꯔ ꯈꯣꯏꯕꯔ ꯈꯔ ꯄꯥꯏꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯟꯅꯕꯒꯤ ꯊꯣꯛꯈꯤꯕ ꯏꯆꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ 2020ꯒ 5ꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 27ꯗ ꯑꯗꯨꯒ ꯕꯤꯍꯥꯔ ꯁꯔꯀꯥꯔ ꯂꯥꯛꯄꯗꯒꯤ ꯄꯤꯈꯠꯂꯛꯅ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕ ꯄꯣꯠꯇꯨꯕꯨ ꯍꯧꯖꯤꯛꯁꯤꯗ ꯑꯗꯨꯝꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯏꯆꯥꯁꯤꯡ ꯐꯥꯕ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯄꯥꯏꯕ ꯃꯐꯝꯗꯅ ꯊꯤꯔꯒ ꯐꯥꯕꯤꯗꯕ ꯑꯗꯨꯒ ꯂꯩꯇꯕ ꯃꯐꯝꯗꯅ ꯃꯔꯥꯟ ꯄꯤꯖꯤꯜꯂꯒ ꯑꯗꯨꯒꯨꯝꯂꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯀꯤ ꯑꯗꯨꯒꯤ ꯄꯣꯂꯤꯁꯤꯁꯦ ꯑꯩꯈꯣই ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁꯀꯤ ꯀꯟꯖꯨꯃꯔꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕ ꯃꯇꯥꯡꯗ ꯑꯣꯜ ꯒ꯭ꯌꯥꯁ ꯀꯤꯌꯔ AGC ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯛꯆꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ How to use, how to care LPG gas haibagi pandam masi makada nursing VLF Tekcham Mayai Leikaida All Gas Care Manipur State ka kusam naduna pangtokiba awareness program maduda All Gas Care Manipur State ke manager SH Joy Prakash amadi AGC Manipur State ke field assistant su oiriba Manipur Sumang Lilagi artist Happy Rajan amadi AGC caretaker yumnam asini ju saruk yake awareness program aduda AGC Manipur State ke manager SS Joy Prakash na LPG gas tage thoglakadaba mahau langpok singi matangda miyamda sugaina takpi tambikhe amaromda tekcham gi khunja amana fongdoklakpada AGC na piba awareness ase Manipur sinthungna masigumba awareness ase piba taragadi gas tagi thoglakadaba maihau langpok singdage kharada oirabasu kanba ngamgani haina appeal fongdorakhe Haukiba May 16da Lainon Baifai Khuldagi Chahi Anida Ngairiba Sara Mama Mapa Yauna Mioi Tara Nipan Kuki Militant Singh na Fazan Kiba Naga Mecham Singh Numit Kayani Faziluraba Matungda May 15da Thadora Singh amade Fazin Kraba Matungda Jun Tarada Asibo Oina Fanglakkraba Naga Nupi Singh Imung Manungi Mioi Hakchangi Fibam Fachilaktabadage Jun Tara Nipandagi Horaga Jenims Hospital ge Psychiatric Warta Lion Chathaduna Lakiba Mioi Tara Marigi Manungda Mioi Taret Ngarang discharge Tokre Haujek discharge Torakraba Mioi Singh Adu Makan Relief Camp ta Laikre Ana Lying Asagi Matangda Psychiatric Department ge
Dr. Singh Janims Authority amadi Manipurda lairiba CSO Singh Lanai Miyoi Singhna awa ana Singh da mateng panglakpa Singh thagatpa phongdokchari amade Towimal Khangba Uchari haina Thoiding Jam Von Kurai Chairman Relief Committee Janims Hospital na phongdorakle. Ngarang June ge tangkun mangada Malaysia ge Mesha Hill Homestay Nilai Kuala Lumpur 18 Asian Dalit Sahitya Conference Kuala Lumpur Malaysia 2026 na sinduna 18 Suba Asian Dalit Sahitya Conference 2026 tinglem na pangthokre thorum maduda Kuala Lumpur da Epagenetic Private Limited ke CEO Masung Mapu Oiriba Suvankar Haldar Havam Chitra Devi Program Coordinator DSA India Piskanwa Gonmai Country Coordinator DSA Thailand Amadi Program Assistant DSA India Nirmala Raskumarina Mayai Tangbalda Lengsinke International Award Fanglabasingda Mana Singshu Yentokpagi Thoramamasu Pangtoke Malaysia Friendship International Award Fanglabasingdi Basanti Devi Faudel Dr. Moirangtem Sunitibala Devi Wahingbam Hemabati Devi Nirmala Raskumari Dr. Rivam Guneswar Sarma Dr. Ngasam Mema Devi Malaysia Golden Star Award Dr. Laishram Langdoni Devi, Malaysia Iconic Award Laishram Mamtombi Devi, Malaysia International Star Award Dr. Atom Sunil Singh, Malaysia Lifetime Achievement International Award Havam Chitra Devi ni. Thoramasida Mana Lokhiba Singda Imphal da Pangtokpa Thoram Amada Kusinagani Haina Dalit Sahitya Academy Manipur ge Secretary BK Mangang na Thadorakpa Charol Amada Haide. Ngasi District Administration Jurivam amadi District Social Welfare Office Jurivam anina kusamnaduna Nasa Mukti Bharat Abhiyan ki makhada International Day Against Drug Abuse ke Illicit Trafficking 2026 ka mari lenana Mini Marathon Run ama Jurivam ki Deputy Commissioner Arvind Hanglem na luchingduna Lamtakre. Jurivam Deputy Commissioner DC Arvind Hanglem na flag off toduna lamtakiba mini marathon run adu Jurivam Babu Parada Leiba Irawat Statue dage hauduna Jurivam DC office chat loishin ke marathon asida Jurivam DC Arvind Hanglem Jurivam SP Prakar Pandey Jurivam 7th IRV Commandant Semi Ramror CRPF 87 Battalion ke Deputy Commandant Sanjay Singh Musong Jurivam ge Yamlaba Enkhalak Liba Naha Kya na Sarukya ke Pangthok Liba Mini Marathon asi Open Male Female Haina category ani thokna khaidoktuna chen ke Marathon asige Nupa gi category da Sarul Ahmed TS Sanatoi Maitai amadi M Sira Singh haidiba miyoi ahum asina Ahan Bani Shubamadi ahum subata ke Nupi gida Y. Lasmi Devi Panti Tuiliu Kamay Masung PA Sofia Haidaba Miyoi Ahum Asina Nupi category gi oina Ahanbani Subamade Ahum Subatake Masigi Matung Makok Matang Takraba Singda Gold Medal, Silver Medal, Bronze Medal, Cash Prize Amade Certificate Sing Kusinake Amasung Consolation Prize oina Miyoi Tarada Certificate PK Masigi Matang da Jurivam gi DC Arvind Hanglem Nahai Nasa Mukti Bharat Abhiyan ge makhada ngasi pangthokiba mini marathon asida Jurivam ge angang naha kayana harauna masa khingna thoglakhiba ase afaba leibak afaba lamdam ama oirakani haiba thajai hogalagliba youth sing asina leibak asigi tungi yumbi oigedaba maramna Jurivam da leiriba
Praja amadi hawalakliba naharol singbo pukning thogatpiba oina nisagi mayokta khongjang changsinbage ihau ama punna hominaba asi phongdokhe. Arambai Tengolgi Tengoloi Singh Combined Security Forces yauna NIA na fazan kiba yaning de haiduna ngase kakching khunau kaitel da miyam na wakat khongjang changsin kre. All kakching khunau Maira Paibi Welfare Association Umatel amade Thongam gi Maira Paibi Singh na punna sinduna kakching khunau kaitel da fam kiba wakat me famaduda Arambai Tengol faba yaning de Khungak pa faba yaning de mitram faba yaning de Maral pisilaga Arambai gi thongmi faba yaning de fa kiba Arambai gi Tengol sing condition amata yauduna thadu u haibana chingba warul sing iba play card sing sizina kibaga loinana kholau kya su lauke. Aroibada maroy pau mun pizare. Naga Kunja Taru Kuki Singh na hat panihaiba gadget sina yajakre mihat adu emotional response ni hairakre. Naga Kunja civilian Taru hatiba thaudo kamari lenena NCS China Manipur Government DCP the report irakna ba khamalakle. Warishin Purakna Bahonabada Maitai Singna Mayamba Amagum Leb Kadabani Haina CM Camp Jana Pungokre. Manipur Bowen Singh functioning CM na review Taubaga Lunana Pudong Java Singh Mintina Thamna